ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯔꯨꯞ ꯍꯩꯅꯧ ꯄꯥꯝꯕꯤ꯫ ꯊꯥꯏꯅ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯅ ꯃꯤꯑꯣꯏꯕꯒ ꯀꯌꯥ ꯌꯥꯝꯅ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯃꯑꯣꯡꯗ ꯇꯥꯡꯂꯕ ꯈꯨꯗꯣꯜ ꯀꯌꯥ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤ꯫ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯁꯥ ꯉꯥ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯌꯥꯅ ꯇꯁꯦꯡꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯖꯩ ꯈꯟꯕ ꯖꯤꯕꯁꯤꯡꯕꯨ ꯃꯈꯣꯏꯅꯁꯨ ꯀꯥꯎꯕ ꯉꯝꯗꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯄꯤꯛꯂꯕ ꯆꯤꯡꯌꯥꯒꯤ ꯊꯦꯟ ꯑꯃꯗ ꯇꯣꯃꯩ ꯏꯉꯥꯎ ꯉꯥꯎꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯃꯉꯥꯎ ꯊꯤꯅ ꯆꯥꯎꯖꯔꯛꯄ ꯅꯨꯄꯥꯃꯆꯥ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯍꯥꯛ ꯏꯉꯥꯎ ꯉꯥꯎꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯨꯝ ꯁꯥꯗꯨꯅ ꯃꯕꯦꯟ ꯄꯣꯛꯅ ꯊꯅꯝꯕ ꯃꯌꯨꯝ ꯃꯆꯥ ꯑꯃꯈꯛꯇ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯤꯡꯌꯥꯒꯤ ꯊꯦꯟ ꯑꯁꯤꯗꯒꯤ ꯍꯧꯔꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯉꯁꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯁꯪꯂꯤꯕꯁꯤ ꯃꯍꯥꯛꯅ ꯊꯥꯖꯖꯩ꯫ ꯊꯥꯏꯅ ꯃꯄꯨ ꯃꯕꯦꯟꯅ ꯃꯥꯒꯤꯗꯃꯛꯇ ꯊꯥꯔꯝꯕ ꯍꯩꯅꯧ ꯄꯥꯝꯕꯤꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯩ꯫ ꯌꯥꯝꯅ ꯐꯖꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯁꯨ ꯍꯩꯅꯧ ꯁꯔꯤꯛ ꯌꯣꯡꯈꯩ ꯄꯥꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯀꯥꯗꯨꯅ ꯅꯨꯡꯇꯤꯒꯤ ꯃꯥꯅ ꯁꯥꯟꯅꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯍꯩꯅꯧ ꯑꯁꯤꯗ ꯀꯥꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯗ ꯑꯁꯤꯒꯇ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯒ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯇ ꯃꯥꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯗ ꯀꯥꯍꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯥꯛꯄꯒ ꯃꯍꯥꯛ ꯄꯣꯊꯥꯐꯝ ꯂꯩꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯌꯦꯅꯤꯡꯊꯥꯅ ꯂꯥꯛꯄꯗ ꯑꯁꯪꯕ ꯎꯅꯥ ꯋꯥꯅꯥ ꯃꯌꯥꯝꯅ ꯑꯅꯧꯕ ꯌꯦꯅꯤꯡ ꯆꯣꯡꯂꯛꯄꯁꯤ ꯑꯁꯤꯃꯛꯅꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ, ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯕ ꯃꯇꯝ ꯍꯥꯏꯔꯒꯗꯤ ꯍꯩꯅꯧ ꯄꯥꯝꯕꯤꯅ ꯌꯦꯅꯤꯡ ꯆꯣꯡꯂꯛꯄ ꯑꯁꯤꯅꯤ꯫ ꯅꯥꯀꯦꯟꯊꯥ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯅꯥꯀꯦꯟꯊꯥ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇꯕ ꯃꯇꯝ ꯌꯥꯎꯔꯝꯗꯦ꯫ ꯅꯥꯀꯦꯟꯊꯥꯒꯤ ꯃꯇꯝꯗꯁꯨ ꯃꯥ ꯑꯗꯨꯃꯛ ꯂꯥꯛꯇꯨꯅ ꯃꯐꯝꯁꯤꯗ ꯃꯍꯥꯛ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯌꯣꯛꯈꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯇꯧꯔꯛꯄꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯍꯥꯛ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯤꯕ ꯑꯁꯥꯡꯕ ꯇꯨꯔꯦꯜ ꯑꯗꯨꯅ ꯍꯦꯟꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯐꯖꯕꯒꯤ ꯃꯒꯨꯟ ꯍꯥꯞꯄꯒꯨꯝ ꯇꯧꯔꯤ꯫ ꯇꯨꯔꯦꯜ ꯑꯁꯤꯅ ꯈꯨꯟ ꯑꯁꯤꯒꯤ ꯃꯌꯥꯏ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕꯅꯤ, ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗꯅ ꯈꯨꯜ ꯑꯃ, ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯇꯣꯃꯩꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯅ ꯈꯨꯜ ꯑꯃꯅꯤ꯫ ꯈꯨꯜ ꯑꯅꯤ ꯑꯁꯤ ꯇꯥꯏꯅꯗꯨꯅ ꯃꯌꯥꯏ ꯐꯥꯎꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯒꯤ ꯐꯖꯕꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯇꯣꯃꯩꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤ ꯃꯤꯁꯦꯠ ꯈꯨꯜ ꯍꯥꯏꯅ ꯃꯍꯥꯛꯅ ꯊꯣꯜꯂꯝꯃꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯒ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯕ ꯈꯨꯗꯤꯡꯗ ꯃꯊꯟꯇ ꯃꯍꯧꯁꯥꯒꯤ ꯈꯣꯟꯖꯦꯜꯗ ꯊꯣꯛꯆꯔꯛꯈꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡꯅꯤ ꯃꯍꯥꯛꯅ ꯃꯤꯁꯦꯠ ꯈꯨꯜ ꯍꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯍꯥꯛꯅ ꯃꯤꯁꯦꯠ ꯈꯨꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯤꯁꯦꯠ ꯈꯨꯜ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯥꯏꯔꯛꯄꯅ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯤꯅꯁꯨ ꯈꯨꯜ ꯑꯁꯤꯕꯨ ꯃꯤꯁꯦꯠ ꯈꯨꯜꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡꯃ ꯍꯧꯈꯤ, ꯅꯤꯅꯤ ꯍꯧꯈꯤ, ꯇꯣꯃꯩ ꯉꯁꯤꯗꯤ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯂꯦꯗꯣ꯫ ꯃꯍꯥꯛꯅ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯂꯕꯁꯨ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯂꯥꯛꯄꯗꯤ ꯃꯍꯥꯛ ꯅꯣꯡꯃꯒꯤ ꯂꯦꯞꯂꯝꯗꯦ꯫ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯗ ꯏꯁꯤꯡ ꯆꯥꯏꯕꯅ ꯃꯍꯥꯛꯀꯤ ꯇꯉꯥꯏꯐꯗ꯭ꯔꯕ ꯃꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯗ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯅꯨꯡꯁꯤꯕꯤ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ꯫ ꯑꯩꯅ ꯇꯣꯡꯂꯤꯉꯩꯁꯤꯗ ꯎꯆꯦꯛ ꯃꯌꯥꯝ ꯑꯁꯦ ꯑꯩꯒꯤ ꯅꯥꯀꯟꯗꯒ ꯇꯣꯡꯂꯛꯏꯅꯦ꯫ ꯇꯦꯅꯋꯥ, ꯅꯪꯗꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯤꯔꯣꯜ ꯇꯝꯕꯤꯕꯁꯦ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯩꯇ꯭ꯔꯤꯕꯔꯥ? ꯑꯩ ꯀꯧꯔꯛꯀꯦ, ꯅꯪ ꯈꯨꯝꯂꯛꯎꯀꯣ꯫ ꯃꯤꯔꯣꯜ ꯇꯝꯕꯤꯕꯁꯤ ꯀꯨꯏꯗꯤ ꯀꯨꯏꯔꯕꯅꯤ ꯇꯦꯅꯋꯥ, ꯅꯪꯗꯤ ꯍꯩꯐꯝ ꯊꯣꯛꯂꯕꯅꯤ, ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯩꯇꯦꯅꯦꯀꯣ꯫ ꯑꯩꯅ ꯑꯇꯣꯞꯄ ꯇꯦꯅꯋꯥꯗ ꯇꯝꯕꯤꯕ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯍꯩꯔꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯦꯅꯋꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯄꯨꯝꯕ ꯇꯦꯅꯋꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯇꯦꯅꯋꯥ,
ꯇꯦꯅꯋꯥ, ꯑꯣ ꯑꯩꯒꯤ ꯇꯦꯇꯦ, ꯃꯁꯛ ꯐꯖꯕꯤ ꯇꯦꯇꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯨꯝꯅ ꯇꯦꯅꯋꯥ ꯑꯗꯨꯁꯨ ꯑꯣ ꯇꯦꯇꯦ, ꯃꯁꯛ ꯐꯖꯕꯤ ꯇꯦꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯦꯅꯋꯥ ꯑꯗꯨꯅꯁꯨ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯗꯨꯇꯗꯇ ꯅꯨꯡꯉꯥꯏꯖꯗꯨꯅ ꯇꯣꯃꯩ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯈꯦꯛ ꯅꯣꯛꯂꯤꯕꯅꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯊꯛ ꯑꯗꯨꯗ꯫ ꯑꯃꯨꯟꯕ ꯍꯩꯅꯧ ꯈꯟꯗꯨꯅ ꯎꯆꯦꯛ ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯤꯖꯕꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯇꯦꯅꯋꯥꯗ ꯍꯩꯅꯧ ꯑꯃꯨꯟꯕꯗꯨ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯄꯤꯖꯔꯝꯃꯤ꯫ ꯇꯦꯇꯦ, ꯁꯤ ꯆꯥꯁꯜꯂꯨꯁꯦ ꯇꯦꯇꯦ꯫ ꯑꯩꯅ ꯇꯦꯅꯋꯥꯁꯤꯗ ꯁꯤ ꯄꯤꯖꯒꯦ ꯇꯧꯔꯤꯉꯩꯗ, ꯍꯦ, ꯃꯁꯤꯒꯤ ꯁꯦꯝꯕ꯭ꯔꯥꯡꯁꯤꯅꯅꯦ ꯑꯁꯪꯕ ꯍꯩꯅꯧꯁꯦ ꯆꯥꯗꯣꯏ ꯇꯧꯔꯤꯅꯦ ꯆꯥꯁꯨ ꯆꯥꯔꯣꯏꯗꯕꯗ꯫ ꯑꯃꯨꯟꯕ ꯍꯩꯅꯧꯁꯦ ꯑꯣꯏꯅ ꯆꯥꯎꯅꯦꯍꯦ ꯁꯦꯝꯕ꯭ꯔꯥꯡ ꯅꯪꯕꯣ꯫ ꯀꯔꯤ ꯁꯦꯝꯕ꯭ꯔꯥꯡꯅꯣ ꯃꯁꯤꯕꯣ? ꯎꯊꯛꯁꯤꯗꯒꯤ ꯀꯥꯎꯊꯗꯅ, ꯍꯦꯍꯦ, ꯎꯆꯦꯛꯄꯨ ꯑꯩꯅ ꯀꯥꯎꯊꯒꯅꯦꯌꯦ, ꯑꯩꯁꯦ ꯄꯪꯗꯤ ꯄꯪꯕꯖꯥꯠꯅꯤꯀꯣ, ꯑꯗꯨꯝ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯗꯕ ꯎꯆꯦꯛꯁꯤꯕꯨ ꯀꯥꯎꯊꯗꯣꯔꯤꯕꯅꯦꯌꯦ, ꯍꯥꯍꯥ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯇꯦꯅꯋꯥ ꯁꯦꯝꯕ꯭ꯔꯥꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯎꯆꯦꯛ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯇꯥꯎ ꯁꯥꯟꯅꯗꯨꯅ ꯅꯨꯡꯇꯤꯒꯤ ꯃꯇꯝ ꯂꯦꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯃꯇꯝ ꯀꯌꯥ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯤ ꯀꯌꯥ ꯇꯥꯗꯕ ꯇꯨꯔꯦꯜ ꯑꯆꯧꯕꯅ ꯃꯌꯥꯏ ꯈꯥꯏꯗꯨꯅ ꯇꯥꯔꯤꯕ ꯇꯣꯃꯩ ꯍꯣꯏꯒꯤ ꯃꯤꯁꯦꯠ ꯈꯨꯜ ꯑꯁꯤꯗ ꯇꯣꯃꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯕꯦꯟꯕꯣꯛꯅ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯊꯥꯔꯝꯕ ꯍꯩꯅꯧ ꯄꯥꯝꯕꯤꯅꯤ, ꯂꯥꯏꯑꯣꯏꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤꯅꯤ, ꯃꯕꯦꯟꯕꯣꯛꯃꯛꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯂꯨꯅ ꯇꯧꯖꯔꯤꯕꯅꯤ꯫ ꯃꯕꯦꯟꯕꯣꯛ ꯍꯦꯛ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯃꯛꯇꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯗꯦ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯑꯍꯤꯡ ꯈꯨꯗꯤꯡ ꯌꯥꯔꯦꯛꯄꯅ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯗ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛ ꯅꯨꯡꯇꯤꯒꯤ ꯑꯍꯤꯡ ꯀꯌꯥ ꯑꯃꯁꯨ ꯂꯦꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯒ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝ ꯊꯥꯅꯗꯅ ꯃꯇꯝ ꯀꯌꯥ ꯂꯣꯏꯅꯔꯛꯄꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯂꯥꯏꯑꯣꯏꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯒꯤ ꯃꯔꯣꯜ ꯂꯣꯜꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯩꯅꯧ ꯄꯥꯝꯕꯤꯅ ꯃꯔꯣꯜ ꯂꯣꯜꯂꯤꯕꯁꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯅꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯈꯨꯜ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯤ ꯀꯅꯥꯅ ꯃꯥꯕꯨ ꯂꯛꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯑꯣꯏꯅ ꯇꯥꯁꯜꯂꯨꯗꯕꯅ, ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯕꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤ ꯑꯍꯤꯡꯗ ꯃꯔꯣꯜ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯇꯣꯃꯩꯅ ꯇꯨꯝꯂꯤꯉꯩꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯅ ꯃꯔꯣꯜ ꯂꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯍꯥꯟꯉꯩ ꯈꯜꯂꯨꯗ꯭ꯔꯕꯁꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁ, ꯉꯁꯤꯒꯤ ꯅꯣꯡꯁꯤꯗꯤ ꯌꯥꯝꯅ ꯀꯟꯗꯧ ꯃꯥꯜꯂꯤꯕꯣ, ꯑꯩꯕꯨ ꯌꯨꯝꯗ ꯆꯠꯂꯁꯤꯔꯅꯦ? ꯑꯩꯕꯨ ꯌꯨꯝꯗ ꯆꯠꯂꯒ ꯇꯨꯝꯂꯨꯕꯅ ꯐꯗꯧꯔꯤꯕꯖꯥꯠꯂꯥ? ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯗ ꯇꯨꯝꯕꯁꯦ ꯑꯩꯕꯨ ꯍꯣꯔꯦꯟ ꯅꯣꯡ ꯂꯣꯏꯅ ꯆꯣꯠꯇꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯇꯧꯔꯛꯑꯗꯤ ꯑꯩ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯤꯗ꯫ ꯑꯩꯕꯨ ꯌꯨꯝꯗ ꯆꯠꯍꯧꯔꯁꯤꯔꯅꯦ? ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯩꯕꯨ ꯍꯧꯖꯤꯛ? ꯅꯣꯡꯗꯤ ꯑꯁꯨꯝ ꯀꯟꯁꯤꯜꯂꯛꯏ, ꯍꯩꯁ, ꯑꯩꯕꯨ ꯆꯠꯍꯧꯕꯅ ꯐꯗꯧ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅ ꯃꯍꯥꯛꯅ ꯀꯨꯝꯊꯔꯛꯀꯦꯅ ꯍꯦꯛ ꯇꯧꯕꯗ, ꯆꯠꯈꯤꯅꯣ ꯇꯣꯃꯩ, ꯑꯩꯒꯤ ꯃꯅꯥ ꯄꯨꯡꯂꯕ ꯍꯩꯅꯧ ꯃꯅꯥ ꯃꯌꯥꯝꯁꯤꯅ ꯅꯪꯕꯨ ꯅꯣꯡ ꯆꯣꯠꯍꯜꯂꯣꯏꯌꯦ, ꯑꯈꯥꯛ ꯑꯔꯥꯎ ꯀꯌꯥꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯀꯟꯒꯅꯤꯌꯦ ꯇꯣꯃꯩ꯫ ꯑꯁꯨꯝꯅ ꯍꯩꯅꯧ ꯄꯥꯝꯕꯤꯅ ꯃꯔꯣꯜ ꯂꯣꯜꯂꯛꯄꯗꯨꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯅꯤꯡ ꯃꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯖꯔꯝꯃꯤ꯫ ꯀꯅꯥꯅꯣ? ꯇꯣꯃꯩ ꯀꯥꯏꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯤꯕꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯚꯨꯠꯀ ꯇꯝꯅꯔꯤꯕꯖꯥꯠꯂꯥꯅꯦ? ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯅ ꯃꯔꯣꯜ ꯂꯣꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯗꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯗꯨ ꯁꯨꯝ ꯅꯤꯟꯗꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗꯨꯗ ꯃꯍꯥꯛꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯅ ꯃꯔꯣꯜ ꯂꯣꯜꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯃꯛ ꯈꯪꯂꯝꯃꯤ꯫ ꯑꯩꯅꯦ ꯇꯣꯃꯩ, ꯅꯪꯒꯤ ꯅꯇꯥꯎ ꯍꯩꯅꯧ ꯄꯥꯝꯕꯤꯅꯦ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯒ ꯅꯪꯒ ꯂꯣꯏꯅꯔꯤꯁꯦ, ꯅꯪꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯦ ꯏꯇꯥꯎ ꯇꯣꯃꯩ꯫ ꯅꯪꯅ ꯅꯨꯡꯇꯤꯒꯤꯏꯁꯤꯡ ꯆꯥꯏꯕꯤꯗꯨꯅ ꯑꯃꯗꯤ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯑꯇꯣꯞꯄ ꯖꯤꯕ ꯀꯅꯥꯅꯁꯨ ꯇꯧꯕꯤꯗ꯭ꯔꯤꯌꯦ ꯉꯁꯤ ꯐꯥꯎꯕꯗ ꯏꯇꯥꯎ ꯇꯣꯃꯩ꯫ ꯑꯗꯨꯅ ꯏꯇꯥꯎ ꯇꯣꯃꯩꯅ ꯉꯁꯤ ꯑꯍꯤꯡ ꯂꯦꯛꯄꯗ ꯅꯣꯡ ꯂꯥꯛꯂꯕꯁꯨ ꯑꯩꯅ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯦ ꯏꯇꯥꯎ ꯇꯣꯃꯩ꯫ ꯑꯁꯨꯝꯅ ꯍꯦꯛꯃꯛ ꯆꯥꯟꯅꯅ ꯍꯥꯏꯔꯛꯂꯕꯗ ꯇꯣꯃꯩ ꯋꯥꯈꯜ ꯃꯥꯡꯂꯦ꯫ ꯃꯍꯥꯛ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤꯡꯕ ꯁꯥꯗꯨꯅ ꯀꯤꯗꯕ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯇꯥꯎ,
Itāu oireko khumlise. Itāu heinou pambi. Heinou pambi-nabu mirol tholakpasida, mirol nganglakpasida aidi kokase chap chap yunge. Itāu-nabu adumna pukchel sengna hairabadi ai kaisu khandeda. Ai kideda Itāu tomai. Ai kideda. Itāu heinou pambi haige tawbane. Aisu Itāu tomai haijele. Ai khitangbadi kida Itāu. Asumna kidaba saduna mahak wa ngangbada lat tawduna mahak haipet kirap tawna numidangduda hairami. Mahakna mapukningda asumna amuk khalaklami. Aisibu ngasisibu aigi aroiba numit oiraba jalane. Aina tawrisibu aibu siramdai mikup kaido yauraba jala. Asukuibasi hainauna wa ngangba kaisi ai amukta tadebo. Aisibu siramdaida laya fatabana kauwe kaido tawraba jalane. Aibu ngasi soidana sidana ko nong kukhong lakhongna marol ama natai chadabane. Ai cheksandabadi yade. Hoi mane Itāu heinou aigisu Itāune. Itāu heinou pambise aigisu Itāune. Aisu Itāugi natau tomaini ko. Asumna heinou pambi aduga tomaiga wari kaya sanaduna nungaiba manglan kayada uthaktuda tumle. Mahakna ngasi tumlibasi asumna nungaina tumba amukta yauraktri. Heinou pambiduna tasengna nausum isai saktuna sumlabagum mahak yamna nungaina tumlami. Nungaiba manglan kaya mangduna heinou pambi adugi mathakta mahak yamna nungaina ona thoina tumlami. Mahakna yawangena hek tawba matamda mahakpu takhidra mahakpu soikhidra haiduna heinou pambigi masa mayamna mahakpu thatchanduna mahakna yawanba khudingmak ngak senduna yamna nungaiba mawongda mahakpu pothalami. Nong ngalabada turel adudagi ising kayana imai chona cheliba turelgi ising aduda mamai mamit chamthoktuna amadi magi matau heinou pambi adubusu ising chaibiduna mahakna yamna nungaiba mawongda ising khikpirami heinou pambi adudasu. Nongmagi numita turel wangmadagi magum lenga oirap tawba tolyai kauba nupa ama mahakka marup sanasi haiduna turel aduda hi honduna mahakpu thiraklami. Tolyai hariba nupa macha asi turel wangmadagi mahakki lenga oi kari oi tawba nupa machani. Mahak miset khul asi yaunaba hi tongduna koiraklibani. Miset khul asi yamna piktak tawba yamna phajaba khul amani haibasi tabadagi mahak laklibani haiduna tomaida hairamni. Tomaina hingliba punsi mahing adu ubada tolyai yamna kalaklami amasung tomaibu marup sanasi haiduna haurami. Tomaisu anauba marup mapang kaya phangbani khanduna minungsi amaga loinana miyoiba ama oina mahaksu hoi Itāu haiduna harauna yathoklami. Kanano karino kamdauba mino karisu khangdana mahak anauba marup phanglabani khanduna tolyaibu harauna matau amagum loinarami. Mahakna asumna taramna tolyaibu tawbagi matau asida tolyai hena harauba poklami. Tolyaina wahang kaya tomaida hanglami. Itāugi miset khulsibu mi irei leitabagum tawi misu kaya tadaba male iu ude. Masibu kamai tauribano Itāu? Itāu leibani. Yamna lapna tanaba lamna chawba mina yamdaba haiduni taurise Itāu. Adum tadi khara tabani. Mido pangyamdi yamna budi tade Itāu. Ado Itāubu mafamsida karigi asumna makhoi ani wari watai kaya sanarami amasung sakhang maikhangnarami. Mana apamba mana tawba khudikmak makhoi ani matau ama oina loinamak phongdoknarami. Itāuna kari pamba, Itāuna kari chinjak chaba, Itāuna kari ising thakpa haiduna makhoi ani wari watai kaya sanarami. Atopa lamdana karamba punsi mahingda hingi aduga tomaigi miset khul asidana karamna hingi haibasi makhoi animak wari watai kaya sanaduna awa nungai phongdoknarami. Makhoi ani yamna nungsinana nongma khatang thengnarabasu asengba marup amagum yamna phajana loinaki numitumaktada numit tarabada tolyai mayumda hallage haiduna hi honduna chakhi.
ꯍꯤ ꯍꯣꯟꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯐꯥꯎꯕꯗ ꯇꯣꯃꯩꯅ ꯂꯦꯞꯇꯨꯅ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯇꯣꯜꯌꯥꯏ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯔꯝꯃꯤ꯫ "ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ ꯏꯇꯥꯎ"꯫ ꯇꯣꯜꯌꯥꯏꯅꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯂꯥꯛꯀꯅꯤ ꯏꯇꯥꯎ, ꯑꯩ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯅꯤ ꯏꯇꯥꯎ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯨꯃꯤꯠꯇꯨꯃ ꯀꯥꯏꯅꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡ ꯉꯥꯜꯂꯕꯗ ꯇꯣꯜꯌꯥꯏ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯐꯖꯔꯕ ꯏꯃꯥꯏ ꯆꯣꯜꯂꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯃꯅꯥ ꯄꯨꯡꯂꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯅ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯄꯒꯨꯝ ꯇꯧꯔꯤꯕ, ꯖꯨꯝ ꯖꯨꯝ ꯂꯥꯎꯅ ꯌꯥꯟꯊꯗꯨꯅ ꯄꯥꯜꯂꯤꯕ ꯍꯩꯅꯧꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯃꯁꯨꯡ ꯈꯨꯜ ꯃꯆꯥ ꯑꯁꯤꯗ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯍꯩ ꯂꯩ ꯀꯌꯥ ꯑꯃꯗꯤ ꯁꯥ ꯎꯆꯦꯛꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯁꯤꯅ ꯈꯨꯜ ꯑꯁꯤꯒꯤ ꯐꯖꯕꯒꯤ ꯃꯒꯨꯟ ꯍꯦꯟꯅ ꯍꯥꯞꯂꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯣꯃꯩꯅ ꯁꯦꯝꯒꯠꯆꯗꯨꯅ ꯈꯨꯜ ꯑꯁꯤꯕꯨ ꯐꯖꯅꯕ ꯃꯑꯣꯡꯗ ꯊꯝꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯇꯣꯜꯌꯥꯏꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯇꯣꯃꯩꯒꯤ ꯍꯣꯠꯅꯖꯃꯟ ꯄꯨꯝꯅꯃꯛꯅ ꯍꯩꯅꯧ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯒ ꯍꯩꯅꯧꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯍꯩ ꯂꯩ ꯑꯃꯗꯤ ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯑꯁꯤ ꯄꯨꯝꯅꯃꯛ ꯇꯣꯃꯩꯅ ꯁꯦꯝꯒꯠꯄꯅꯤ ꯍꯥꯏꯕꯁꯤ ꯇꯣꯜꯌꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯇꯣꯃꯩꯅ ꯂꯥꯞꯅ ꯐꯝꯂꯤꯕꯗꯨ ꯇꯣꯜꯌꯥꯏꯅ ꯍꯤ ꯍꯣꯟꯅ ꯍꯣꯟꯅ ꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯣꯃꯩ ꯎꯕꯒ ꯀꯧꯔꯝꯃꯤ꯫ "ꯏꯇꯥꯎ! ꯏꯇꯥꯎ, ꯑꯩ ꯂꯥꯛꯑꯦ ꯏꯇꯥꯎ"꯫ "ꯑꯦ, ꯏꯇꯥꯎ ꯂꯥꯛꯑꯕꯣꯏꯔꯦ? ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯇꯥꯎ, ꯏꯇꯥꯎ ꯉꯥꯏꯔꯝꯃꯤꯕꯅꯤ ꯑꯩꯁꯨ ꯐꯝꯂꯒ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯇꯥꯎ, ꯆꯪꯂꯛꯑꯣ꯫ ꯏꯇꯥꯎ ꯍꯤ ꯍꯣꯟꯗꯨꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤ ꯏꯇꯥꯎ"꯫ "ꯍꯣꯏ ꯂꯥꯛꯂꯤꯕꯅꯤ ꯏꯇꯥꯎ, ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯉꯁꯤꯁꯨ ꯇꯨꯝꯕꯒ ꯌꯥꯗꯕ ꯃꯈꯩ ꯂꯥꯛꯂꯤꯕꯅꯤ ꯏꯇꯥꯎ"꯫ "ꯏꯇꯥꯎꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛꯁꯤꯕꯨ ꯏꯇꯥꯎ? ꯏꯇꯥꯎ ꯏꯊꯟꯇ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤꯁꯤꯕꯨ ꯏꯇꯥꯎꯒꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯔꯣ"꯫ "ꯑꯩꯒꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯏꯇꯥꯎ, ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯏꯕꯦꯟꯄꯣꯛ ꯑꯃꯈꯛ ꯊꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯟꯄꯣꯛꯇꯣ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯁꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯣ ꯑꯩꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯃꯍꯥꯛ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯑꯩꯒꯤ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨꯅꯦ ꯏꯇꯥꯎ, ꯑꯩꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯈꯛꯇꯤ ꯂꯩꯌꯦ ꯏꯇꯥꯎ꯫ ꯑꯗꯣ ꯑꯩ ꯅꯣꯡꯃ ꯍꯥꯏꯒꯦ ꯏꯇꯥꯎꯗ"꯫ "ꯏꯇꯥꯎ, ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯃꯥꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯕ꯭ꯔꯥ ꯏꯇꯥꯎꯒ"꯫ "ꯂꯩꯌꯦ ꯂꯩꯌꯦ, ꯃꯥꯒ ꯑꯩꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯕ ꯃꯑꯣꯡꯗ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ꯫ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯁꯛ ꯇꯥꯛꯑꯔꯣꯏꯒꯦ꯫ ꯍꯌꯦꯡ ꯀꯣꯟꯅ ꯃꯥꯒꯤ ꯃꯁꯛꯇꯣ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯇꯥꯛꯀꯦꯀꯣ ꯏꯇꯥꯎ꯫ ꯃꯈꯥ ꯇꯥꯅ ꯏꯇꯥꯎꯅ ꯏꯇꯥꯎꯗꯨꯒꯤ ꯃꯁꯛ ꯍꯪꯂꯒꯅꯨ ꯏꯇꯥꯎ"꯫ "ꯍꯣꯏ ꯍꯣꯏ ꯏꯇꯥꯎ, ꯏꯇꯥꯎꯅ ꯍꯥꯏꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯀꯩꯁꯨ ꯍꯪꯂꯣꯏꯗ ꯏꯇꯥꯎ"꯫ ꯑꯁꯨꯝꯅ ꯇꯣꯃꯩꯅ ꯇꯣꯜꯌꯥꯏꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯁꯨꯝ ꯃꯇꯥꯎ ꯁꯥꯅꯔꯛꯄꯗꯒꯤ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦꯗꯣ꯫ ꯆꯍꯤ ꯀꯌꯥ, ꯊꯥ ꯀꯌꯥ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯇꯣꯃꯩ ꯑꯃꯗꯤ ꯇꯣꯜꯌꯥꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯇꯣꯃꯩꯅ ꯇꯣꯜꯌꯥꯏ ꯍꯣꯏꯗ ꯑꯃꯨꯛ ꯆꯠ, ꯇꯣꯜꯌꯥꯏꯅ ꯇꯣꯃꯩ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛ, ꯇꯣꯃꯩ ꯍꯣꯏꯗ ꯑꯍꯤꯡ ꯑꯃꯨꯛ ꯂꯦꯛ, ꯇꯣꯜꯌꯥꯏ ꯍꯣꯏꯗ ꯑꯍꯤꯡ ꯑꯃꯨꯛ ꯂꯦꯛ, ꯑꯁꯨꯝꯅ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯗꯨꯅ ꯍꯤ ꯍꯣꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯃꯇꯥꯎ ꯁꯥꯅꯔꯝꯃꯤ꯫ ꯇꯣꯃꯩꯒꯤ ꯊꯃꯣꯏꯗꯗꯤ ꯇꯣꯜꯌꯥꯏꯁꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯒꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯊꯥꯖꯕ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯇꯣꯜꯌꯥꯏꯅ ꯃꯇꯥꯎ ꯇꯣꯃꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯍꯩꯅꯧ ꯑꯃꯨꯟꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯕꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯒꯅꯤ ꯏꯇꯥꯎ꯫ ꯌꯥꯝꯅꯁꯨ ꯃꯤꯅ ꯄꯥꯝꯅꯒꯅꯤꯌꯦ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯐꯖꯕ ꯍꯩꯅꯧ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯨꯗ ꯀꯌꯥ ꯄꯥꯟꯗꯦ ꯏꯇꯥꯎ꯫ ꯏꯇꯥꯎꯅ ꯄꯩꯁꯥ ꯐꯪꯅꯤꯡꯂꯕꯗꯤ ꯁꯤꯒꯤ ꯍꯩꯅꯧ ꯃꯌꯥꯝꯁꯤ ꯍꯦꯛꯇꯨꯅ ꯌꯣꯟꯁꯦ ꯏꯇꯥꯎ"꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯇꯣꯜꯌꯥꯏꯅ ꯇꯣꯃꯩꯗ ꯑꯁꯨꯝ ꯇꯛꯂꯝꯃꯤ꯫ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯕ ꯇꯣꯃꯩꯅ "ꯑꯩ ꯅꯣꯡꯃ ꯑꯩꯒꯤ ꯏꯇꯥꯎꯗꯨꯗ ꯍꯪꯂꯛꯈꯤꯒꯦ"꯫ ꯑꯁꯨꯝꯅ ꯍꯦꯛꯇꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯇꯛꯄ ꯍꯦꯟꯃꯜꯂꯕꯗ ꯇꯣꯃꯩ ꯉꯁꯤꯗꯤ ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ ꯇꯣꯜꯌꯥꯏꯗ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ "ꯑꯩꯒꯤ ꯏꯇꯥꯎ ꯑꯃꯈꯛ ꯂꯩ ꯍꯥꯏꯕꯗꯣ, ꯑꯗꯨꯗꯩꯗꯨꯗ ꯑꯩ ꯑꯁꯦꯡꯕ ꯑꯃꯇ ꯍꯪꯂꯨꯈꯤꯒꯦ꯫ ꯑꯩꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯗ ꯄꯥꯜꯂꯤꯕ ꯍꯩꯅꯧꯁꯤꯡꯁꯤ ꯍꯦꯛꯑꯒ ꯄꯨꯒꯦ ꯌꯥꯒꯗ꯭ꯔꯥ ꯏꯇꯥꯎ ꯍꯥꯏꯅ ꯑꯩ ꯍꯪꯂꯨꯒꯦ, ꯅꯪ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯣ"꯫ ꯑꯁꯨꯝꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ
ꯍꯪꯂꯝꯃꯤ꯫ "ꯏꯇꯥꯎ, ꯑꯩꯒꯤ ꯏꯇꯥꯎ ꯍꯩꯅꯧ ꯄꯥꯝꯕꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯇꯥꯎ ꯍꯩꯅꯧꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯇꯥꯎ ꯑꯃꯒꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯏꯇꯥꯎ꯫ ꯏꯇꯥꯎꯗ ꯄꯥꯜꯂꯤꯕ ꯍꯩꯅꯧ ꯃꯌꯥꯝꯁꯤ ꯑꯩꯅ ꯑꯇꯣꯞꯄ ꯈꯨꯜꯗ ꯍꯦꯛꯇꯨꯅ ꯄꯨꯔꯒ ꯌꯣꯟꯕ ꯆꯠꯀꯦ, ꯌꯥꯒꯗ꯭ꯔꯥ ꯏꯇꯥꯎ?" ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯥꯖꯖꯕ ꯃꯔꯨꯞ ꯑꯃꯒꯤ ꯄꯥꯎ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯤꯕꯨ ꯀꯌꯥ ꯌꯥꯝꯅ ꯊꯥꯖꯩ ꯑꯃꯗꯤ ꯃꯍꯥꯛ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄ ꯃꯤꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯅꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯃꯤ꯫ "ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯇꯥꯎ, ꯏꯇꯥꯎꯅꯕꯨ ꯄꯥꯝꯂꯕꯗꯤ ꯏꯇꯥꯎꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯏꯇꯥꯎ꯫ ꯏꯇꯥꯎꯅ ꯑꯩꯒꯤ ꯍꯩꯅꯧ ꯍꯦꯛꯇꯨꯅ ꯄꯨꯕꯒ ꯌꯣꯟꯕꯗ ꯑꯩꯅ ꯀꯔꯤꯁꯨ ꯊꯤꯡꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯩꯗꯤ ꯏꯇꯥꯎꯅ ꯇꯧꯕꯗꯣ ꯄꯨꯝꯅꯃꯛ ꯌꯥꯔꯦ ꯏꯇꯥꯎ." ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯇꯣꯃꯩ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯃꯔꯨꯞ ꯇꯣꯜꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ "ꯏꯇꯥꯎ, ꯑꯩꯒꯤ ꯏꯇꯥꯎꯗꯨꯅ ꯍꯩꯅꯧꯁꯤꯡꯁꯤ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯌꯣꯟꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯌꯣꯜꯂꯨ ꯍꯥꯏꯌꯦ ꯏꯇꯥꯎ꯫ ꯑꯗꯨꯅ ꯍꯩꯅꯧ ꯃꯌꯥꯝꯁꯤ ꯍꯣꯔꯦꯟ ꯍꯦꯛꯂꯁꯤ ꯏꯇꯥꯎ, ꯅꯪ ꯉꯁꯤꯒꯤꯗꯤ ꯆꯠꯂꯣ ꯏꯇꯥꯎ." ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯍꯩꯅꯧ ꯃꯌꯥꯝ ꯑꯗꯨ ꯍꯦꯛꯄ ꯆꯠꯅꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯇꯣꯜꯌꯥꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯍꯩꯅꯧ ꯃꯌꯥꯝ ꯑꯁꯤ ꯌꯣꯜꯂꯕꯗꯤ ꯑꯩꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯂꯒꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯈꯨꯜꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯩꯅꯧ ꯃꯌꯥꯝ ꯑꯁꯤ ꯌꯣꯜꯂꯒ ꯏꯇꯥꯎꯗ ꯇꯪꯈꯥꯏ ꯑꯃ ꯄꯤꯔꯒ ꯑꯩꯅ ꯇꯪꯈꯥꯏ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯩ ꯌꯥꯝ ꯊꯨꯅ ꯄꯩꯁా ꯄꯥꯏꯒꯅꯤ." ꯑꯁꯨꯝꯅ ꯈꯜꯂꯕꯗ ꯃꯍꯥꯛꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯩꯅꯧ ꯅꯨꯡꯇꯤꯒꯤ ꯍꯦꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯂꯕꯗ ꯍꯩꯅꯧ ꯌꯣꯟꯕ ꯑꯗꯨ ꯇꯣꯃꯩꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯍꯩꯅꯧ ꯑꯗꯨ ꯍꯤꯞꯄꯣꯠꯊꯅ ꯍꯦꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯇꯤꯒꯤ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯗꯨꯅ ꯍꯩꯅꯧ ꯑꯗꯨꯕꯨ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯍꯩꯅꯧ ꯑꯃꯨꯟꯕ ꯈꯛꯇꯃꯛ ꯌꯣꯟꯕꯗꯒꯤ ꯍꯦꯟꯇꯣꯛꯇꯅ ꯍꯩꯅꯧ ꯑꯁꯪꯕ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅ ꯍꯦꯛꯇꯠꯇꯨꯅ ꯍꯩꯅꯧ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯍꯩꯅꯧ ꯑꯃꯨꯟꯕ ꯍꯦꯛꯇꯠꯄꯗꯒꯤ ꯍꯥꯟꯅ ꯄꯥꯏꯔꯛꯂꯝꯕ ꯎꯆꯦꯛ, ꯇꯦꯅꯋꯥ, ꯁꯦꯝꯕ꯭ꯔꯥꯡ, ꯎꯆꯦꯛ ꯃꯈꯜ ꯀꯌꯥ ꯑꯗꯨ ꯑꯃꯠꯇ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒ ꯃꯔꯣꯜ ꯈꯪꯅꯕ ꯇꯦꯅꯋꯥ ꯑꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝꯃꯛ ꯄꯥꯏꯔꯛꯇꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗ ꯇꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯍꯩꯅꯧ ꯑꯃꯠꯇ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯇꯥꯎ ꯇꯣꯃꯩꯕꯨ ꯂꯥꯛꯄ ꯉꯥꯏꯕꯅ ꯇꯦꯅꯋꯥ ꯑꯗꯨꯒꯤꯁꯨ ꯃꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯇꯦꯅꯋꯥ ꯑꯗꯨꯅ ꯆꯥꯁꯨ ꯆꯥꯅꯤꯡꯗꯕ ꯍꯩꯅꯧ ꯑꯁꯪꯕ ꯑꯗꯨ ꯑꯗꯨꯃꯛ ꯀꯛ ꯀꯛ ꯆꯤꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯍꯩꯅꯧ ꯑꯃꯨꯟꯕꯗ ꯊꯋꯥꯏ ꯇꯥꯅ ꯆꯥꯖꯕ ꯇꯦꯅꯋꯥ ꯑꯗꯨꯁꯨ ꯍꯩꯅꯧ ꯑꯁꯪꯕꯗꯨ ꯆꯥꯕꯗ ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯎ ꯇꯣꯃꯩꯅ ꯌꯥꯝꯅ ꯊꯥꯖꯕ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕ ꯑꯍꯣꯡꯕ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯑꯁꯨꯝ ꯅꯨꯡꯇꯤꯒꯤ ꯍꯤ ꯑꯗꯨꯗ ꯍꯩꯅꯧ ꯅꯨꯡꯇꯤꯒꯤ ꯍꯣꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯝꯃꯤ꯫ ꯇꯣꯃꯩꯗꯨ ꯅꯣꯡꯃ ꯅꯤꯅꯤꯒꯁꯨ ꯃꯤꯁꯦꯠ ꯈꯨꯜ ꯑꯁꯤꯗ ꯍꯜꯂꯛꯇꯕ ꯌꯥꯎꯔꯦ꯫ ꯇꯣꯜꯌꯥꯏ ꯍꯣꯏꯒꯤ ꯈꯨꯜꯗ ꯑꯍꯤꯡ ꯂꯦꯛ ꯆꯥꯗꯨꯅ ꯑꯃꯗꯤ ꯊꯥ ꯀꯌꯥ, ꯍꯞꯇꯥ ꯀꯌꯥ ꯂꯩꯊꯣꯛꯇꯨꯅ ꯃꯤꯁꯦꯠ ꯈꯨꯜꯗ ꯍꯜꯂꯛꯇꯕ ꯅꯨꯃꯤꯠ ꯐꯥꯎꯕ ꯌꯥꯎꯔꯦ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯇ꯭ꯔꯕꯗ ꯇꯦꯅꯋꯥ ꯑꯃꯗꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯗꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯇꯦꯅꯋꯥ ꯑꯗꯨꯗꯤ ꯃꯍꯥꯛꯄꯨ ꯉꯥꯏꯕ ꯉꯝꯗꯗꯅ ꯑꯇꯣꯞꯄ ꯑꯃꯨꯟꯕ ꯍꯩꯅꯧ ꯄꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯃꯍꯥꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯇꯁꯨ ꯇꯣꯃꯩꯅ ꯍꯜꯂꯛꯇ꯭ꯔꯕꯗ ꯇꯦꯅꯋꯥ ꯑꯗꯨꯁꯨ ꯇꯣꯃꯩꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯔꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯣꯃꯩꯗꯤ ꯅꯣꯡꯃ ꯂꯩꯈꯤ, ꯅꯤꯅꯤ ꯂꯩꯈꯤ, ꯍꯞꯇꯥ ꯂꯩꯈꯤ, ꯁꯨꯛꯂꯥꯛ ꯂꯥꯛꯇꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯣꯃꯩ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯤꯁꯦꯠ ꯈꯨꯜꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯁꯦꯠ ꯈꯨꯜꯗ ꯍꯜꯂꯛꯂꯤꯕ ꯑꯁꯤ ꯍꯩꯅꯧ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕ ꯅꯠꯇꯦ, ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯗꯨꯅ ꯃꯍꯥꯛꯅ ꯀꯥꯎꯕ ꯉꯝꯗꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯈꯤꯗꯦ꯫ ꯃꯇꯥꯎ ꯇꯣꯜꯌꯥꯏꯒꯤ ꯊꯧꯋꯤꯟꯁꯤꯡꯅ ꯃꯍꯥꯛꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯀꯛꯊꯠꯇꯨꯅ ꯍꯤ ꯁꯥꯔꯁꯤ ꯍꯥꯏꯅꯗꯨꯅ ꯌꯥꯅꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯇꯣꯜꯌꯥꯏ ꯑꯃꯁꯨꯡ ꯇꯣꯟꯃꯩ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯂꯣꯟꯅ ꯀꯞꯆꯔꯝꯃꯤ꯫ "ꯏꯇꯥꯎ,
ꯏꯇꯥꯎꯅ ꯑꯩꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯕꯨ ꯌꯥꯟꯊꯠꯂꯒ ꯍꯤ ꯑꯣꯟꯊꯣꯛꯂꯁꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯕꯨ ꯀꯌꯥꯗꯤ ꯌꯥꯅꯤꯡꯗꯕꯅꯦ. ꯑꯩꯒꯤ ꯏꯇꯥꯎꯗꯨꯗ ꯑꯃꯨꯛꯇꯒ ꯍꯪꯂꯨꯈꯤꯒꯦ ꯏꯇꯥꯎ. ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯇꯥꯎ. ꯏꯇꯥꯎꯅ ꯍꯪꯅꯤꯡꯕ ꯏꯇꯥꯎꯗꯨꯗ ꯑꯗꯨꯃꯛ ꯍꯪꯂꯨꯆꯣ. ꯅꯪꯒꯤ ꯅꯇꯥꯎꯗꯨꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩ ꯀꯩꯁꯨ ꯌꯥꯜꯂꯣꯏ ꯏꯇꯥꯎ. ꯑꯁꯨꯝꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯔꯝꯃꯤ. ꯃꯇꯥꯎ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯑꯁꯤ ꯀꯔꯤꯅꯣ ꯈꯜꯂꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯊꯃꯣꯏ ꯁꯣꯛꯅ ꯌꯥꯊꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯋꯥ ꯑꯃꯗꯤ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯇꯥꯎ, ꯅꯪꯅ ꯑꯩꯕꯨ ꯍꯤ ꯁꯥꯕꯒꯤꯗꯃꯛꯇ ꯏꯇꯥꯎꯅ ꯑꯩꯕꯨ ꯌꯥꯟꯊꯠꯂꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯇꯥꯎ. ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯏꯑꯣꯏꯔꯕ ꯍꯩꯅꯧꯅꯤ. ꯑꯩꯒꯤ ꯃꯈꯣꯛ ꯋꯥꯏꯗ ꯈꯔꯗꯤ ꯊꯝꯕꯤꯔꯝꯃꯨ. ꯑꯩꯒꯤ ꯈ꯭ꯋꯥꯡ ꯑꯁ꯭ꯋꯥꯏꯐꯥꯎꯕꯇꯪ ꯌꯥꯜꯂꯒ ꯍꯤ ꯑꯗꯨ ꯁꯥꯕꯗ ꯍꯤ 10 ꯃꯨꯛ ꯁꯥꯕ ꯀꯣꯟꯅꯒꯅꯤ. ꯑꯗꯨꯒ ꯏꯇꯥꯎ, ꯑꯩꯒꯤ ꯈ꯭ꯋꯥꯡꯃꯨꯛ ꯑꯁꯤꯃꯗꯤ ꯏꯇꯥꯎꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯟꯕꯤꯗꯨꯅ ꯈꯥꯛꯄꯤꯔꯝꯃꯨ ꯏꯇꯥꯎ. ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯇꯣꯃꯩ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯜꯂꯛꯇꯨꯅ ꯇꯣꯏꯂꯥꯏꯗ ꯇꯝꯂꯝꯃꯤ. ꯏꯇꯥꯎ, ꯑꯩꯒꯤ ꯏꯇꯥꯎꯅꯅꯦ ꯑꯩꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯗꯣ ꯃꯈ꯭ꯋꯥꯡ ꯐꯥꯎꯗꯤ ꯈꯥꯛꯂꯁꯦ ꯍꯥꯏꯌꯦ. ꯑꯗꯣ ꯃꯈ꯭ꯋꯥꯡꯐꯥꯎꯇꯪ ꯈꯥꯛꯂꯝꯃꯁꯤ, ꯑꯗꯨꯒ ꯑꯇꯩꯗꯤ ꯌꯥꯟꯊꯠꯂꯒ ꯍꯤ ꯁꯥꯗꯣꯛꯂꯁꯤ ꯏꯇꯥꯎ. ꯍꯤꯁꯤ ꯁꯥꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯤ ꯆꯪꯒꯅꯤ ꯏꯇꯥꯎ? ꯀꯩꯁꯨ ꯀꯨꯏꯔꯣꯏꯌꯦ ꯏꯇꯥꯎ. ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯝ ꯂꯧꯁꯤ. ꯐꯖꯔꯕ ꯑꯩꯅ ꯇꯣꯡꯂꯒ ꯂꯥꯛꯏꯕ ꯍꯤꯁꯦ ꯑꯁꯤꯒꯨꯝꯅ ꯁꯥꯁꯤ ꯏꯇꯥꯎ. ꯀꯩꯁꯨ ꯀꯨꯏꯔꯣꯏ. ꯑꯩ ꯄ꯭ꯔꯞ ꯄ꯭ꯔꯞ ꯁꯥꯒꯦ ꯏꯇꯥꯎ. ꯏꯇꯥꯎ ꯏꯕꯥꯅꯤ ꯍꯤ ꯑꯃꯃꯝ ꯂꯩꯔꯕꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯐꯔꯛ ꯁꯨꯛꯇꯥ ꯇꯥꯔꯔꯣꯏ ꯏꯇꯥꯎ. ꯑꯁꯨꯝꯅ ꯃꯇꯥꯎ ꯇꯣꯜꯌꯥꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯣꯃꯩꯅ ꯂꯣꯏꯅꯃꯛ ꯊꯥꯖꯔꯝꯃꯤ. ꯑꯃꯗꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯇꯥꯎ ꯇꯣꯜꯌꯥꯏꯕꯨ ꯌꯥꯝꯅ ꯊꯥꯖꯕꯒꯤ ꯃꯑꯣꯡꯗ ꯃꯇꯥꯎ ꯇꯣꯜꯌꯥꯏꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯁꯠ ꯂꯥꯎꯅ ꯍꯦꯛꯇ ꯇꯧꯔꯝꯃꯤ. ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯈꯪꯂꯕꯁꯨ ꯇꯣꯃꯩꯗ ꯄꯔꯥ ꯑꯆꯧꯕ ꯑꯃ ꯇꯝꯖꯍꯧꯔꯁꯅꯨ. ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ, ꯀꯅꯥꯕꯨ ꯀꯔꯤꯒꯤꯗꯃꯛꯇ, ꯀꯔꯤꯅꯦꯅ ꯃꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯖꯔꯤꯕꯅꯣ? ꯍꯟꯗꯛ ꯈꯛꯇꯪ ꯊꯦꯡꯅꯕ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ, ꯍꯥꯟꯅꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯔꯨꯞꯁꯨ ꯅꯠꯇꯕ, ꯈꯥꯡꯉꯨꯊꯛꯇ ꯊꯦꯡꯅꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯗ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯞꯂꯨꯔꯤꯕꯅꯣ, ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯤꯕꯅꯣ, ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯖꯔꯨꯔꯤꯕꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛ ꯋꯥ ꯉꯥꯡꯂꯝꯗꯕꯅꯤ. ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯇꯥꯎ ꯑꯁꯤ ꯑꯁꯤꯅꯤ, ꯅꯪꯒꯤ ꯅꯇꯥꯎꯒꯤ ꯄꯨꯛꯆꯦꯜꯁꯤ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯅ ꯍꯥꯏꯔꯝꯕ ꯌꯥꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯑꯣꯏꯔꯁꯅꯨ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯇꯣꯃꯩꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯊꯤꯡꯗ꯭ꯔꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ. ꯑꯁꯨꯝ ꯇꯧꯔꯕꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯀꯞꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ. ꯃꯍꯥꯛꯅ ꯃꯈ꯭ꯋꯥꯡ ꯌꯧꯅ ꯌꯥꯜꯂꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯃꯇꯥꯎ ꯇꯣꯃꯩꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯃꯇꯥꯎ ꯇꯣꯃꯩꯁꯨ ꯑꯗꯨꯃꯉꯥꯏ. ꯃꯇꯥꯎ ꯇꯣꯜꯌꯥꯏꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯟꯕꯒꯤ ꯋꯥꯅꯤ. ꯃꯍꯥꯛ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯟꯕꯗ ꯃꯁꯥ ꯃꯔꯦꯡ ꯀꯌꯥꯅ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯇꯦꯛꯇꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯄꯗꯨ ꯃꯍꯥꯛꯁꯨ ꯌꯦꯡꯕꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯦꯡꯗꯗꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯔꯦꯜꯂꯣꯝꯗ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ. ꯑꯁꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯄꯥꯡꯗꯕ ꯃꯤꯆꯪꯊꯤ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯅ ꯍꯦꯟꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯊꯃꯣꯏꯗ ꯃꯩꯆꯥꯛ ꯍꯦꯟꯀꯠꯂꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯃꯤꯊꯤꯡꯕꯣꯡ ꯃꯤꯇꯝꯕꯥꯡꯒꯨꯝ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯊꯟꯇ ꯋꯥꯔꯧꯖꯔꯝꯃꯤ. ꯑꯩꯒꯤ ꯏꯇꯥꯎ ꯇꯣꯃꯩꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯕꯖꯥꯠꯅꯤꯗꯀꯣ. ꯏꯇꯥꯎ ꯇꯣꯃꯩ, ꯅꯪ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯑꯣꯏꯌꯨꯀꯣ. ꯑꯁꯨꯝꯃꯛ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛ. ꯀꯔꯤꯁꯨ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯠꯇꯗꯤ ꯈꯟꯗꯅ ꯃꯇꯥꯎꯒꯤ ꯍꯤ ꯑꯗꯨꯕꯨ ꯐꯖꯕ, ꯑꯐꯕ, ꯇꯦꯛꯇ ꯀꯥꯏꯗꯕ ꯍꯤ ꯑꯃ ꯁꯥꯖꯁꯅꯨ ꯈꯟꯗꯨꯅ ꯕꯣꯔꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯇꯕ ꯁꯤꯡꯅꯕ ꯀꯔꯤꯁꯨ ꯃꯍꯥꯛꯀꯤ ꯃꯇꯥꯎꯗ ꯊꯅꯝꯗꯦ. ꯑꯁꯨꯝ ꯇꯧꯔꯕꯗ ꯍꯤ ꯑꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯇꯣꯜꯌꯥꯏꯅ ꯁꯥꯈꯤꯔꯝꯃꯤ. ꯍꯤ ꯑꯗꯨ ꯍꯦꯛ ꯁꯥꯕ ꯂꯣꯏꯕꯗ ꯍꯤ ꯑꯗꯨꯒꯤ ꯐꯖꯔꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯇꯣꯃꯩ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ. ꯃꯍꯥꯛꯅ ꯍꯤ ꯑꯗꯨꯗ ꯇꯣꯡꯈꯠꯇꯨꯅ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯇꯨꯅ ꯇꯣꯜꯌꯥꯏꯍꯣꯏꯒꯤ ꯈꯨꯟ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ. ꯇꯣꯜꯌꯥꯏꯍꯣꯏꯒꯤ ꯈꯨꯟꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝ ꯀꯌꯥ ꯌꯧꯗꯨꯅ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯍꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯃꯍꯥꯛ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ. ꯑꯁꯨꯝ ꯇꯧꯗꯨꯅ
ꯇꯣꯝꯃꯩ ꯆꯍꯤ ꯀꯌꯥ ꯃꯤꯁꯦꯠ ꯈꯨꯜ ꯑꯁꯤꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯑꯁꯨꯝ ꯆꯠꯇꯨꯅ ꯑꯃꯗ ꯑꯃꯨꯛ ꯂꯩ, ꯑꯃꯗ ꯑꯃꯨꯛ ꯂꯩ, ꯑꯃꯗ ꯑꯃꯨꯛ ꯂꯩ ꯇꯧꯗꯨꯅ ꯃꯍꯥꯛ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯂꯩꯔꯨꯕ ꯖꯒꯥ ꯑꯃꯠꯇ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯤꯅꯤꯟ ꯃꯈꯣꯟ, ꯒꯥꯔꯤ ꯃꯈꯣꯜ ꯑꯃꯗꯤ ꯑꯇꯣꯞꯄ ꯁꯥ ꯉꯥ, ꯎꯆꯦꯛ, ꯍꯨꯏ ꯍꯧꯗꯣꯡ ꯀꯌꯥꯒꯤ ꯃꯈꯣꯜꯅ ꯃꯍꯥꯛ ꯇꯨꯝꯐꯝ ꯆꯥꯐꯝ ꯂꯩꯐꯝ ꯄꯣꯊꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯔꯕꯗ ꯃꯍꯥꯛ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕꯗ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯩꯕ ꯐꯪꯂꯔꯣꯏ, ꯂꯥꯛꯎ ꯌꯥꯔꯔꯣꯏꯗꯕ, ꯅꯤꯡꯁꯤꯡꯕꯇ ꯉꯥꯏꯍꯧꯔꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛꯇꯃꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯏꯈꯪ ꯈꯪꯍꯧꯗꯕ ꯃꯑꯣꯡꯗ ꯃꯍꯥꯛꯀ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯀꯌꯥ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯅ ꯄꯤꯗꯨꯅ ꯑꯃꯗꯤ ꯑꯃꯨꯟꯕ ꯎꯍꯩ ꯀꯌꯥ ꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯃꯕꯨꯛ ꯊꯥꯛꯂꯛꯈꯤꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯒ ꯃꯍꯥꯛꯀ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯂꯦꯟꯈꯤꯕ ꯑꯃꯗꯤ ꯑꯍꯤꯡꯀꯌꯥ ꯎꯊꯛ ꯑꯗꯨꯗ ꯄꯣꯊꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯜ ꯇꯥꯜꯍꯟꯈꯤꯕ ꯑꯗꯨꯃꯛ ꯃꯍꯥꯛ ꯉꯁꯤꯗꯤ ꯄꯥꯝꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯔꯣꯏꯗꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔ ꯑꯁꯤ ꯅꯤꯡꯁꯤꯡꯕ ꯅꯠꯇꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛ ꯍꯤꯛꯅ ꯀꯞꯇꯨꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯃꯍꯥꯛ ꯃꯤꯁꯦꯠ ꯈꯨꯜꯗ ꯆꯠꯀꯦ ꯍꯥꯏꯕꯁꯤ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯁꯦꯠ ꯈꯨꯜ ꯑꯁꯤꯗ ꯍꯤ ꯍꯣꯟꯗꯨꯅ ꯍꯥꯟꯅꯒꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯁꯦꯠ ꯈꯨꯜ ꯌꯧꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯍꯥꯛꯅ ꯁꯦꯝꯖꯔꯝꯕ ꯃꯤꯁꯦꯠ ꯈꯨꯜ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯍꯩꯅꯧ ꯄꯥꯝꯕꯤꯅ ꯇꯨꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯈꯣꯛ ꯌꯥꯎꯗ꯭ꯔꯕ, ꯃꯇꯣꯟ ꯌꯥꯎꯗ꯭ꯔꯕ, ꯃꯈꯣꯛ ꯈꯛꯇꯃꯛ ꯉꯥꯏꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯀꯥꯏꯊꯔꯕ ꯁꯛꯇꯝ ꯑꯃꯗꯤ ꯍꯩ ꯂꯩ ꯀꯌꯥ ꯄꯠ ꯄꯨꯝꯗꯨꯅ ꯑꯃꯗꯤ ꯅꯥꯄꯤ ꯁꯤꯡꯅꯥ ꯀꯌꯥ ꯍꯧꯖꯤꯟꯗꯨꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡꯒꯨꯝ ꯌꯥꯝꯅ ꯐꯖꯗꯕ, ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡꯗ ꯀꯥꯏꯊꯔꯕ ꯁꯛꯇꯝ ꯑꯃ ꯎꯕꯗꯨ ꯇꯣꯝꯃꯩ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯍꯤꯛꯅ ꯀꯞꯇꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯄꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯀꯞꯅ ꯃꯔꯣ ꯂꯣꯜꯂꯛꯂꯝꯃꯤ꯫ ꯏꯇꯥꯎꯗꯤ ꯉꯁꯤ ꯈꯛꯇꯃꯛ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯥꯛꯂꯤ ꯏꯇꯥꯎ꯫ ꯑꯩꯅ ꯃꯇꯝ ꯀꯌꯥ, ꯆꯍꯤ ꯀꯌꯥ ꯏꯇꯥꯎꯕꯨ ꯎꯗ꯭ꯔꯕꯗ ꯑꯩꯅ ꯑꯍꯤꯡ ꯀꯌꯥ ꯀꯞꯇꯨꯅ ꯏꯇꯥꯎꯕꯨ ꯍꯜꯂꯛꯄ ꯉꯥꯏꯈꯤꯕꯗꯤ ꯏꯇꯥꯎꯅ ꯅꯣꯡꯃꯇꯁꯨ ꯅꯤꯡꯁꯤꯡꯂꯝꯗꯦ ꯏꯇꯥꯎ꯫ ꯑꯩꯅ ꯏꯇꯥꯎꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯏꯇꯥꯎꯅ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ? ꯑꯁꯨꯝꯅ ꯀꯞꯅ ꯍꯩꯅꯧ ꯄꯥꯝꯕꯤꯅ ꯃꯤꯔꯣꯜ ꯂꯣꯜꯂꯛꯄꯁꯤ ꯃꯍꯥꯛ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯃꯇꯥꯎ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤ ꯃꯤꯔꯣꯜ ꯂꯣꯜꯂꯤ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯃꯍꯥꯛ ꯀꯥꯎꯔꯨꯔꯕꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯔꯪ ꯑꯔꯥꯛꯇ ꯇꯥꯎꯗꯨꯅ ꯄꯨꯟꯁꯤ ꯂꯦꯜꯂꯨꯔꯕ ꯇꯣꯝꯃꯩ ꯉꯁꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯁꯦꯡꯂꯤꯉꯩꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯅ ꯃꯔꯣꯜ ꯂꯣꯜꯂꯛꯄꯗꯨꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯃꯍꯥꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯃꯁꯥꯗꯨ꯫ ꯀꯔꯤꯅꯣꯅꯦ? ꯑꯣ ꯏꯇꯥꯎ, ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯏꯇꯥꯎꯗ ꯑꯩꯅ ꯀꯔꯤꯁꯨ… ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ ꯇꯣꯝꯃꯩ ꯍꯤꯛꯅ ꯀꯞꯇꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯋꯥꯍꯩ ꯀꯌꯥꯅ ꯃꯍꯨꯠ ꯁꯤꯟꯗ꯭ꯔꯕꯁꯨ ꯃꯄꯤꯇꯅ ꯊꯨꯝꯍꯠꯇꯨꯅ, ꯃꯄꯤ ꯏꯔꯥꯇꯅ ꯏꯁꯤꯡ ꯑꯣꯏꯅ ꯆꯥꯏꯗꯨꯅ ꯇꯣꯝꯃꯩ ꯑꯃꯗꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯍꯤꯛꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯇꯥꯎ ꯍꯩꯅꯧꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯖꯔꯕꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯁꯦꯝꯒꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯟꯅꯒꯨꯝ ꯃꯤꯁꯦꯠ ꯈꯨꯜ ꯑꯗꯨ ꯁꯦꯝꯒꯠꯄ ꯃꯇꯝꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯃꯑꯣꯡꯗ ꯃꯤꯁꯦꯠ ꯈꯨꯜ, ꯌꯥꯝꯅ ꯐꯖꯔꯕ ꯃꯤꯁꯦꯠ ꯈꯨꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯕ ꯃꯤꯁꯦꯠ ꯈꯨꯜ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯌꯥꯝꯅ ꯐꯖꯔꯦ, ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯖꯔꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯤ ꯀꯌꯥꯅ ꯀꯣꯏꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯐꯖꯔꯕ ꯃꯤꯁꯦꯠ ꯈꯨꯜꯒꯤ ꯁꯛꯇꯝꯁꯤ ꯎꯕꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯛꯅꯤꯡ ꯍꯨꯔꯝꯃꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯌꯦꯅꯤꯡꯊꯥꯅ ꯂꯥꯛꯄꯗ ꯃꯌꯣꯜ ꯆꯣꯡꯗꯨꯅ ꯑꯃꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯩꯅꯧ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯟꯗꯨꯅ ꯌꯥꯝꯅ ꯐꯖꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯅ ꯃꯤꯁꯦꯠ ꯈꯨꯜ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯑꯅꯧꯕ ꯈꯨꯜ ꯑꯃ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯥꯝꯅ ꯐꯖꯔꯕ ꯃꯤꯁꯦꯠ ꯈꯨꯜ ꯑꯗꯨꯗ ꯍꯩꯅꯧ ꯃꯔꯨꯞ ꯑꯃꯁꯨꯡ ꯇꯣꯝꯃꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯗꯥꯈꯤ꯫